Care Dental Clinic. Bye bye. Bye. Yang John. My room, ma'am. Totally is the. Hello, ma'am. I see the what you call ma'am. The shirt of the. I gari ama blue machu do accident hue accident hopo dugi accident hai je accident ne do accident dugi no aitaba nataba thengjenare matung sida aina side ta gai je khame aduga kai de sopuno yenge na tawbudo are da mana huran mai type ta kanna thor chien gi do yam nungai ta wan da mana dain tawbudo aina monda kaidong nungda aina ngasi bokta ai gai de thomjalak ko singda aina kaishu semu sungai hai gi dri ai gai de thomjan biwa sing ningking biwa le biwa ga de adum khangam gani ai semu sungai hai de sumain to recall Fare pa kisu kai de soina gi banga ta ni matung de thok na ba tau si ngak ta hai banga ta ne ba zik ai better half of it tin me chalani ngasi Saturday ne ngang gai di ma half day pu ne je my clinic se dong si di ma full day pu ni heng Sunday se thabo ma lei bana yore amana rem khanam dore te moi clinic se le re Care Dental Clinic. Bye bye. Bye. Yang biam jon Long lao hả bạn? Hoi Ren nungkin ma pung marida ada timing sana da badu khangre ai zik makhata blog si di ai yo kan ai office yo kan na nama ge gari ku chat gari ku chat ne auto diesel auto gi ma phone me am bi sangre Care Dental Clinic ya da sing ya ge na ba le sing me am si di yeng blak piu zik pung ni pan gi min tram ban chale aduga koi zik ai kan chi pu chale ni do me am Guys, hobo kan da always seat belt se phabio accident ho kan da su yamna protect tau ni sisna kaino bye bye traffic jam adum leiba jaga ni sai je lambi ju am nuai ta ba jaga ado ai je Kanchipur chakadau ne adubu ai kano ma ka aw thabo ka awam le re na yum hande adre ngasai ha do tasengna ke haini mingon da soi gi ba soi da accident soi da na thok nga ta ne thokning da na accident thok am ta na ado accident tho ga di sokpra khotpra ha ba gi amadi hangna badi yai da ichil na oi ba gi ba nu sina ba gi term da ai soi gre nang gi do kyam soi kamain tau buno hai ba du dang hangbiram ma ga di yam pelam ga da ne si traffic jam je dum thok ni sai je traffic police sama di am kan ho na ri traffic jam thok ta na ba di lamakta to chai ju chai ngoi si da kai turn loi no na gyan ta de gai driver sing ju gyan ta de khang de Manipur je yamna chokhat pa lam dam iram dam ma di heningi adubu yam chal re thabak to loi salame ado thabak loi salama ga je mu thole ado khoi IMPHAL gi sigi tour ma tora ge si di lambi sorok ki oi ba fi ba ma de do yam ngai ba mo ji traffic rules ko mayam je traffic signal je si sim di phasana follow tore Music si ma'am lembak timing cha cha na thongna ra bane nang na ba thojan ba mi su yaw da di na te angang ba ngalam matung da bok thobu mi dum lai si da yeng je 7 second 6 second ba si 0 yaw du ni da thobu mi su dum lai khoi si da thog re ma hai ni da dum thog bi je nang roi da ma ta second ma pha pa na te ba nang roi ma ta ko thog bi ni ya da wi ga no ma'am ai no ni da ai ngasi vlog se nungai am der nungai am je ai gyan ta de alo lambi gi oi ba view ma ai ngasi phadana ula ge se je koi gi PWD complex mama alo si gi yam nungai bu ko koi si hoji anau ba hapsalak pani si da median ji gi nakan da mu amamu division namal khai bu je ko saina sisna hena convenient ho hele ado si u da media hekta thomjal le ba ana si jaga si da lai ra bani have do si video ji mateng dagi me amda share tok jabani si adum si mana straight ta som da mu anau ba khoi Manipur gi ahamba first hai tare footbridge si le re adai si da si governor momang ching dore sai je governor momang kangla gi si da kangla bench tha mi am pham nei go yam nungai ba pham ne si jaga si so adum uwa me am le ni na hakki lang ba am nungai ba pham sida zu mu sai khai do bodo division khai bodo mi se u da na sida je gari ma ri maning de sum thora ga di u roi dui ne ba
ꯎꯗ꯭ꯔꯗꯤ ꯁꯤꯗ ꯍꯦꯛꯇ ꯊꯣꯝꯖꯤꯜꯂꯨꯗꯣꯏꯅꯦꯕ ꯊꯣꯝꯖꯤꯟꯕꯩꯁꯨ ꯑꯗꯨꯝ ꯀꯥꯏꯔ ꯂꯩꯁꯤꯗꯣ ꯁꯤ ꯇꯨꯔ ꯂꯩꯁꯦ ꯃꯤꯅ ꯎꯗꯗꯅ ꯊꯣꯝꯖꯤꯟꯕꯩꯅꯤ ꯁꯤꯗ ꯂꯩ ꯈꯪꯗꯕꯩꯅꯦ ꯑꯗꯨꯝ ꯃꯌꯥꯝ ꯁꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯦꯡꯅ ꯈꯪꯕꯤꯔꯣ ꯁꯨꯃꯥꯏꯅ ꯁꯣꯔꯣꯛꯁꯤꯒꯤ ꯃꯌꯥꯏꯗꯗꯪ ꯅꯠꯇꯕ ꯃꯇꯥꯏꯗꯁꯨ ꯁꯨꯃꯥꯏꯅ ꯂꯝꯕꯤ ꯈꯥꯏꯗꯣꯛꯅꯕꯒꯤ ꯑꯃ ꯊꯝꯃꯦ ꯃꯤꯗꯤꯌꯟꯁꯦ ꯑꯗꯨꯗꯤ ꯁꯣꯝꯗ ꯑꯃꯨꯛ ꯁꯤꯒꯤꯗꯁꯨ ꯂꯩ ꯑꯥꯗ ꯎꯔꯤꯁꯦꯀꯣ ꯁꯤꯗꯁꯨ ꯈꯥꯏꯗꯦ ꯑꯗꯣ ꯁꯤ ꯈꯣꯡꯅ ꯂꯥꯟꯐꯝ ꯅꯠꯇꯦ ꯃꯌꯥꯝ ꯑꯗ ꯖꯦꯕ꯭ꯔꯥ ꯀ꯭ꯔꯣꯁꯤꯡ ꯂꯩꯕꯅꯦ ꯑꯗꯨꯗꯩ ꯂꯥꯟꯕꯤꯌꯨ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯁꯤ ꯔꯦꯂꯤꯡ ꯈꯥꯏꯁꯤꯁꯨ ꯃꯔꯛꯇ ꯆꯣꯡꯖꯟ ꯌꯥꯗꯅꯕꯀꯣ ꯑꯗꯣ ꯃꯤꯁꯦ ꯀꯝꯂꯥꯛ ꯁꯥꯡꯕ ꯃꯌꯥꯝ ꯌꯥꯎꯕꯅꯤꯅ ꯀꯥꯜꯂ ꯆꯪꯕ ꯑꯗꯨꯝ ꯂꯩ ꯉꯁꯤꯗꯤ ꯑꯁꯣꯏꯕ ꯃꯌꯥꯝ ꯍꯥꯏꯔꯦ ꯚꯤꯗꯤꯑꯣꯗ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯍꯦꯗꯀ꯭ꯋꯥꯇꯔ ꯂꯩꯕꯗꯣ ꯑꯗꯨ ꯖꯒꯥꯗꯅꯦ ꯌꯨ ꯇꯔꯟ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯁꯥꯏꯟꯕꯣꯔꯗ ꯂꯣꯏ ꯊꯦꯠꯂꯤꯅꯀꯣ ꯌꯨ ꯇꯔꯟꯁꯨ ꯑꯗꯨꯝ ꯂꯧꯅꯤ ꯃꯌꯥꯝꯁꯦ ꯍꯣꯔꯣꯟ ꯑꯗꯨꯝ ꯈꯣꯡꯅꯦꯕ ꯁꯤ ꯁꯥꯏꯟꯕꯣꯔꯗ ꯊꯦꯠꯂ ꯊꯝꯃꯤꯅꯦꯕ ꯑꯁ ꯋꯥ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯗ ꯍꯣꯔꯟ ꯌꯥꯎꯕꯁꯦꯀꯣ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕ ꯃꯤ ꯃꯌꯥꯝ ꯂꯩꯌꯦꯕ ꯅꯣꯏꯁ ꯄꯣꯂꯨꯁꯟ ꯊꯣꯛꯍꯟꯕ ꯑꯗꯨꯅ ꯇꯝꯐꯥ ꯁꯅꯥ ꯍꯥꯏꯕꯗꯣ ꯑꯅꯧꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯚꯤꯗꯤꯑꯣ ꯐꯖꯕ ꯌꯥꯝ ꯅꯝꯕ ꯃꯄꯥꯟ ꯂꯝꯗꯁꯨ ꯀꯩꯅꯣ ꯇꯧ ꯐ꯭ꯂꯥꯏꯠ ꯑꯦꯇꯦꯟꯗꯦꯟ ꯑꯣꯏꯕꯗೋ ꯃꯥꯅ ꯃꯥꯏ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯩꯁꯨ ꯃꯥꯏ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯌꯦꯡꯉꯦꯕꯀꯣ ꯑꯗ ꯃꯥꯏ ꯚꯤꯗꯤꯑꯣ ꯑꯃꯗ ꯃꯥꯅ ꯀꯩ ꯂꯝꯗꯅꯣꯗꯤ ꯑꯩ ꯑꯦꯛꯖꯦꯛꯂꯤ ꯀꯥꯎꯈ꯭ꯔꯦ ꯃꯥꯅ ꯃꯄꯥꯟ ꯂꯝ ꯑꯃꯗ ꯆꯠꯂꯀꯥꯟꯗ ꯃꯥꯅ ꯃꯄꯥꯟ ꯂꯝꯗꯨꯒꯤ ꯃꯐꯝꯗꯨꯗ ꯍꯣꯔꯟ ꯁꯨꯡꯈꯣꯡ ꯈꯣꯡꯅꯗꯕꯗꯣ ꯍꯣꯔꯟ ꯑꯝꯇ ꯈꯣꯡꯅꯗꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯃꯥꯅ ꯍꯥꯞꯀꯠꯂꯛꯄꯅꯦ ꯑꯩ ꯑꯗꯨ ꯌꯦꯡꯕꯗꯀꯣ ꯑꯁ ꯅꯨꯡꯉꯥꯏꯖꯔꯕꯅꯤꯗ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗꯤ ꯒꯥꯔꯤꯗꯒꯤ ꯃꯈꯣꯟꯁꯦ ꯀꯥꯟꯅꯗꯕ ꯅꯦꯁꯦꯁꯔꯤ ꯑꯣꯏꯗꯕ ꯃꯈꯣꯟ ꯊꯣꯛꯇꯕ ꯖꯒꯥ ꯂꯩ ꯍꯥꯏꯁꯦꯈꯟꯕꯗ ꯈꯪꯕ꯭ꯔꯥ ꯋꯥꯈꯜꯁꯤꯗ ꯑꯁ ꯑꯗꯨꯒꯤ ꯃꯐꯝꯗꯨꯒꯤ ꯏꯃꯦꯖꯤꯟ ꯇꯧꯕ ꯊꯤ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦꯕ ꯁꯤ ꯑꯝꯇꯪ ꯈꯣꯡꯉꯦ ꯑꯩ ꯇꯥꯔꯦ ꯑꯩ ꯍꯥꯏꯗꯣꯛꯑꯕꯅꯤꯅꯀꯣ ꯍꯟꯖꯟ ꯈꯣꯡꯅꯦꯕ ꯑꯩ ꯌꯥꯝ ꯐ꯭ꯔꯁꯇ꯭ꯔꯦꯁꯟ ꯌꯥꯝ ꯆꯥꯏꯗꯣ ꯁꯤ ꯀꯩꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯒ꯭ꯌꯥꯁ ꯍꯣꯔꯟ ꯈꯣꯡꯕ ꯀꯥꯡꯕꯨꯗꯣ ꯇꯦꯔꯦꯔꯒ ꯇꯧꯁꯟꯕꯤꯗꯣ ꯑꯗꯨꯃꯨꯛ ꯈꯣꯏꯗꯣꯛ ꯊꯧꯅꯤꯡꯕ ꯂꯩꯇ꯭ꯔꯦ ꯑꯁ ꯉꯁꯤꯗꯤ ꯄꯦꯟꯗꯕ ꯌꯥꯝ ꯍꯥꯏꯔꯦ ꯑꯗꯣ ꯀꯃꯦꯟꯇꯁꯨ ꯍꯦꯠ ꯀꯃꯦꯟ ꯄꯤꯔꯛꯄ ꯃꯌꯥꯝ ꯂꯩ ꯑꯗꯨꯒ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯅꯥꯎꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝ ꯑꯃꯅꯁꯨ ꯀꯃꯦꯟ ꯐꯖꯕ ꯁꯞꯄꯣꯔꯇꯤꯞ ꯑꯣꯏꯕ ꯀꯃꯦꯟ ꯃꯌꯥꯝ ꯄꯤꯔꯛꯑꯦꯀꯣ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯦꯀꯣ ꯅꯪꯅ ꯇꯧꯅꯤꯡꯕꯗꯣ ꯇꯧ ꯑꯩꯅ ꯃꯤꯉꯣꯟꯗ ꯀꯥꯏꯔꯨꯗ꯭ꯔ ꯂꯣꯏꯔꯦ ꯃꯤꯉꯣꯟꯗ ꯑꯀꯥꯏꯕꯗꯤ ꯇꯧꯕꯤꯒꯅꯨ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯕꯤꯒꯅꯨ ꯃꯤꯉꯣꯟꯗ ꯑꯀꯥꯏꯕ ꯇꯧꯕꯤꯒꯅꯨ ꯑꯗꯣ ꯑꯩ ꯉꯁꯥꯏ ꯑꯣꯇꯣ ꯍꯥꯏꯕꯗꯣ ꯁꯤ ꯖꯒꯥꯁꯤꯗꯅꯦꯕ ꯁꯤꯒꯤ ꯇꯔꯅꯤꯡꯁꯦ ꯑꯩꯅ ꯂꯧꯔꯛꯄꯅꯦꯕ ꯑꯣꯇꯣꯁꯤꯅ ꯁꯥꯏꯠꯇꯒꯤ ꯁꯤꯒꯤ ꯁꯤꯡꯖꯃꯩꯊꯣꯡ ꯂꯣꯝꯗ ꯍꯩꯖꯤꯜꯂꯛꯄꯅꯦꯕ ꯑꯗꯨꯗ ꯊꯣꯝꯃꯤꯅꯦꯕ ꯑꯗꯣ ꯑꯩꯅ ꯁꯤ ꯃꯄꯥꯁꯤꯗ ꯑꯩꯅ ꯈꯥꯝꯅꯕ ꯁꯥꯏꯠ ꯇꯧꯅꯕ ꯍꯣꯠꯅꯔꯤꯉꯩꯗꯀꯣ ꯆꯦꯟꯈꯤꯕ ꯀꯥꯟꯗ ꯑꯗꯣ ꯂꯥꯎꯅ ꯈꯣꯠꯅ ꯇꯧꯔꯒ ꯇꯧꯕꯗꯣ ꯄꯥꯝꯃꯤꯔꯕ ꯃꯩꯗꯣ ꯑꯩ ꯈꯥꯝꯃꯨꯒ ꯍꯥꯏꯔꯦ ꯈꯥꯝꯃꯨ ꯍꯥꯏꯗ꯭ꯔꯤꯉꯩꯗꯤ ꯈꯥꯝꯅꯤ ꯈꯪꯗꯕꯗꯣ ꯋꯥꯈꯟꯗꯣ ꯃꯦꯟꯇꯦꯂꯤ ꯀꯩ ꯍꯥꯏꯅꯤ ꯑꯩ ꯀꯩꯅꯣꯝ ꯁꯣꯏꯈ꯭ꯔꯦ ꯑꯗꯨꯒꯤꯗꯤ ꯑꯦꯠꯂꯤꯁ ꯑꯦꯄꯣꯂꯣꯖꯥꯏꯁ ꯇꯧꯐꯝ ꯊꯣꯛꯑꯦ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯂꯩꯇꯕꯗꯣ ꯑꯗꯨꯗꯣ ꯈꯤꯇꯪ ꯄꯦꯟꯗꯕ ꯀꯥꯟꯗ ꯑꯩꯅ ꯁꯣꯏꯔꯨꯔꯦ ꯍꯥꯏꯔꯗꯤ ꯁꯣꯏꯕꯗ ꯂꯥꯜꯂꯦ ꯍꯥꯏꯖꯕ ꯉꯝꯒꯗꯕꯅꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯒꯗꯤ ꯁꯣꯏꯕꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯧꯅꯤ ꯑꯗꯨꯗꯒꯤ ꯃꯤꯅ ꯑꯁꯣꯏꯕ ꯇꯧꯔꯛꯄꯗ ꯉꯥꯛꯄꯤꯕ ꯉꯝꯒꯗꯕꯅꯤ ꯁꯨꯃꯥꯏꯅ ꯑꯩꯁꯨ ꯁꯣꯏꯗꯅ ꯌꯥꯎꯔꯛꯀꯅꯤ ꯑꯩꯒꯤꯁꯨ ꯑꯁꯣꯏꯕ ꯄꯥꯔꯠ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯛꯀꯅꯤ ꯃꯤꯑꯣꯏꯕꯅꯤꯅꯀꯣ ꯑꯩꯁꯨ ꯑꯁꯣꯏꯕ ꯌꯥꯎꯔꯛꯀꯅꯤ ꯑꯗꯣ ꯑꯩꯅ ꯁꯣꯏꯈꯤꯕ ꯄꯣꯠꯇ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯖꯒꯅꯤ ꯃꯤꯅ ꯑꯩꯉꯣꯟꯗ ꯁꯣꯏꯔꯛꯄ ꯀꯥꯟꯗꯁꯨ ꯑꯩꯅ ꯉꯥꯛꯄꯤꯕ ꯉꯝꯕꯗꯣ ꯑꯩꯗꯤ ꯑꯗꯨ ꯈꯣꯏꯔꯝꯃꯦꯕ ꯏꯁꯣꯔꯗꯁꯨ ꯑꯩ ꯑꯗꯨ ꯈꯣꯏꯔꯝꯃꯦ ꯑꯩ ꯁꯨꯃꯥꯏꯅ ꯁꯥꯎꯅꯤꯡꯕ ꯄꯣꯠꯁꯦ ꯌꯥꯔꯤꯈꯩ ꯁꯥꯎꯅꯤꯡꯕꯁꯦ ꯃꯤ ꯂꯣꯏ ꯁꯥꯎꯅꯤꯡꯉꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯕ ꯃꯇꯥꯡ ꯑꯗꯨꯝ ꯌꯥꯎꯅꯤ ꯑꯗꯨꯕꯨ ꯌꯥꯔꯤꯈꯩ ꯐꯥꯗ꯭ꯔꯤꯐꯥꯎꯗ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯖꯔꯛꯄꯗꯀꯣ ꯌꯥꯔꯤꯈꯩ ꯐꯥꯗꯕꯤꯕ ꯑꯗꯨꯒ ꯑꯔꯥꯟꯕ ꯇꯧꯔꯛꯄꯗ ꯉꯥꯛꯄꯤꯕ ꯌꯥꯔꯤꯈꯩ ꯁꯤ ꯃꯌꯥꯝ ꯇꯧꯃꯤꯟꯅꯔꯒꯗꯤꯀꯣ ꯃꯅꯤꯄꯨꯔꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯐꯅꯌꯥꯝ ꯑꯃ ꯁꯣꯜቭ ꯇꯧꯒꯅꯤ ꯍꯧꯖꯤꯛ ꯁ꯭ꯋꯥꯏꯁꯦ ꯀꯥꯏ ꯌꯧꯔꯦ ꯁꯤꯡꯖꯃꯩ ꯍꯦꯟꯗꯣꯔꯛꯑꯦ ꯀꯋꯥ ꯌꯧꯗꯣꯔꯦ ꯑꯗ ꯁꯉꯥꯏ ꯇ꯭ꯌꯨꯁꯟ ꯁꯦꯟꯇꯔ ꯂꯩꯔꯤꯁꯦ ꯁꯤ ꯃꯈꯥꯗ ꯀꯋꯥ ꯗꯦꯟꯇꯦꯜ ꯀ꯭ꯂꯤꯅꯤꯛ ꯑꯃ ꯂꯩꯕꯅꯦ ꯗꯦꯟꯇꯦꯜꯒꯤ ꯁꯤꯁꯨ ꯑꯗꯨꯝ ꯐꯖꯅ ꯌꯦꯡꯕꯅꯦ ꯃꯌꯥꯝ ꯀꯋꯥꯒꯤ ꯗꯦꯟꯇꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯁꯤꯡꯁꯤꯗ ꯆꯠꯂꯒ ꯌꯦꯡꯕꯤꯌꯨ ꯑꯅꯧꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯟꯗꯛ 50,000 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯔꯕ ꯃꯇꯨꯡꯗ ꯌꯥꯎꯕꯤꯔꯛꯄꯁꯤꯡ ꯑꯩꯒꯤ ꯃꯤꯡ ꯀꯩꯁꯥꯝ ꯄꯥꯇꯦꯟ ꯀꯧꯖꯩ ꯑꯩ ꯊꯥꯡꯃꯩꯕꯟ ꯁꯤꯅꯥꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯗꯨꯒ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯃꯆꯥ ꯁꯨꯃꯥꯏꯅ ꯑꯞꯂꯣꯗ ꯇꯧꯔꯒ ꯊꯥꯒꯠꯆꯕꯅꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯗꯤ ꯁ꯭ꯋꯥꯏꯒꯤ ꯇꯨꯔ ꯑꯃꯨꯛ ꯇꯧꯔꯁꯤ ꯁꯣꯔꯣꯛꯀꯤ ꯇꯨꯔ ꯂꯝꯕꯤꯗꯤ ꯖꯀꯤꯡ ꯌꯥꯝ ꯂꯩ ꯖꯀꯤꯡ ꯍꯥꯏꯁꯦ ꯀꯩꯅꯣ ꯀꯣꯏꯂꯥꯁꯁꯤ ꯂꯣꯏ ꯊꯥꯏ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯒꯥꯔꯤꯁꯦ ꯅꯣꯝꯃꯦ ꯊꯧꯕꯗ ꯑꯩꯅ ꯁꯤ ꯍꯥꯏꯖꯩꯁꯤꯡꯁꯦ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯃꯤꯈꯩꯒꯤꯗꯤ ꯌꯥꯝꯅ ꯀꯃꯟ ꯑꯣꯏꯕ ꯋꯥ ꯉꯥꯛꯇꯅꯦ ꯅꯨꯡꯇꯤꯒꯤ ꯎ ꯂꯩꯕ ꯉꯥꯛꯇꯅꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ
ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤꯁꯨ ꯃꯌꯥꯝ ꯌꯦꯡꯉꯛꯄꯅꯤꯅ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯗ ꯁꯨꯝ ꯑꯞꯗꯦꯠ ꯇꯧꯖꯕꯅꯦ ꯑꯩꯅ ꯇꯣꯏꯅ ꯆꯠꯄ ꯂꯝꯕꯤ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯇꯣꯏꯅ ꯊꯥꯒꯠꯄ ꯉꯝꯗꯦ ꯑꯩꯅ ꯇꯣꯏꯅ ꯆꯠꯄ ꯂꯝꯕꯤꯁꯦ ꯅꯠꯇꯅ ꯑꯩ ꯊꯥꯒꯠꯅꯕ ꯑꯩ ꯎꯄꯥꯏꯁꯦ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯒꯤꯁꯤ ꯑꯩꯅ ꯇꯣꯏꯅ ꯆꯠꯄ ꯂꯝꯕꯤꯁꯤꯗ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯛꯄꯅꯦ ꯉꯁꯤꯗꯤ ꯑꯩ ꯍꯧꯖꯤꯛ MU ꯌꯧꯔꯦ ꯑꯗꯣ ꯚ꯭ꯌꯨ ꯐꯖꯕꯅꯦ MU ꯃꯅꯨꯡꯁꯦ ꯌꯥꯝ ꯉꯁꯤ ꯕ꯭ꯂꯣꯛꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯩ तसेंना आई सुमायना तौबुजिदे आई हाइतेबो वीडियो आई अदुम हाइ वीडियो नंबर हाइबो नते अदो म्याम सुम वारी सानाबसे नुआइबगे ऐना सी वीडियो जे नमकपने आई वीडियो जे तसेंग मिनिट फनाम सांगमनि आई खांगे अदो सि लेरे तो वाटर सप्लाई केनो मयेंगनगे म्याम अखोइगी इसिंग अखोइना म्यामना थक्पीबे इसिंगिंगे सिगी फ्लो चार्ट सिदि यावरिबसि मोंगदा अखोइना केनो फिल्टर तोइनेबा अखोइ फर्स्ट की सिदा इनटेक लेरे अखोइगी सिना लिलोंगा क्यामगैगदा लेगो इनटेक से सी इनटेक सिदगी इसिंगे अमोट इसिंगे चिंखलक्तोइनेबा अदो ngasai मफमदुदा अखोइ स्कीमदुदा गो फिल्टर तोरगा म्यामदा थारक्तोइनेबा अदुदगी इंटेक तगी लाको इसिंगे अखोइना एरिएटर नसी नंबर 2 थारी जे सी एरिएटर नसी एरिएट तौदिनेबा आदा इसिंग आदा फाउंटेन इसिंगी फाउंटेन अमा सिदा तौरिजिगो आदा इसिंग साइना चाइथरगा तैसे सी एरिएट तौबो कोएबो अदि ब्लॉग से स्वाइले लुसलगे मैम अदो मथंगी ब्लॉग तौ मैम पुन्ना थेंगनासी हेन नुंगाइबा हेन फजबा वीडियो नंबर ngamdaba मैम सजेशन लेप्तना पिबिरो अदुगा एडवर्टाइजमेंट गी दमकता आई डिस्क्रिप्शन दे यावो नंबर दा कांटेक्ट तौबिरो मैम एडवर्टाइजमेंट गी मैम हंगे अदो एडवर्टाइजमेंट गी नंबर आई हापसबने ईमेल आईडी जो हापसबने फेसबुक अकाउंट के का लोय हापसबने अदुदी दा ओइना कांटेक्ट तौबिरो मैम नमस्ते गी बाय बाय